Marupsing channel asibu subscribe to viraga boring churaba punsidagi lapna lebiu amadi tungda thagalakpa video singbu adomna ihan hana yengbo fangnaba nakanda leiba notification bell asibu su on to viraga all gi option nambiram. Friends, I mioi bagi sexuality asi Pitribida lairiba atopa sasingi sexuality ga yamna kenai maramdi I sexual preference haibadi straight gay amadi lesbian oiba asita sunatana mioi bana Pitribi sida lairiba jiwa singi marakta sex pu angam poknaba khakta natana ehaktangi oiba nuaiba fangnabagi damak tawba ngamba amato oiba jiwa makhalamani. Hello, what's up guys? I am Robinchandra and you are watching Daily with Robinchandra. Adudi matamangan da video haurasi ngasi video title Adomna hana tadriba sex ki psychological fact tara. Factsing asibu khangaba tungda Adomna factsing asibu khangjanbada kanai khanbiragadi video asibu like amadi channel asibu subscribe tawba kaubiranganu. Friends, miyoiba aikoigi oina sex haibasi angang semba khaktada changba maruoiba process ama khatang natte masigi matengna aikoina aikoigi punsibu psychologically amadi spiritually oina hingba ngamlibani maramaduna ngasigi video sida sex ki oiba psychological fact kharagi maramda khangminasi. Fact number 1. Sex amadi aikoigi self-esteem. Sex ka isana isabu thajaba asiga yamna close anai. Study ka yadagi aikoina khangba ngami madudi sex toina tawba miyoisingna masana masabu thajaba heli haiba. Makoida confident oibagi magun yamna yawi. Aduga miyoi ka yana masana masabu confident oina thamnabagi damak sex asibu tawi. Maramdi sex haibasi aikoi miyoibagi oina yamna important oiba panthung amani masina aikoigumba future da lehogani haibasi aikoina khangi maram asina thabak asi loirakanda aikoina isabu henna powerful amadi henna attractive oibugum khanjai. Fact number 2. Simena depression bu hanthali. Sex na nupa amadi nupi animaki mental health bu fanna thami adubu sex tawbagi kanabadi nupi dana henna fangi 2002 da tawkhiba study amagi matung inna protection yaudana sex tawba nupi singda nupagi simenga direct contact tawrabadi makoida depression gi chang yamna hanthali haiba khangba ngamki. Fact number 3. Nupisingisu erection lay. Nupa yambana ayukta morning wood natraga morning erection ga loina na hogalakpada kari fawi haiba khangamagani adubu tumthaba amadi hogalakpagi marakta nupidasu numit kudingi clitoral erection mari mangarak lai haibasi miyo yambana khangomkiroi masibu aikoina morning dew hainasu khangnei. Fact number 4. Tasengna sex tawbadagidi sexual thought na henna addictive oi. Aikoina orgasm phangba matamda activate tawba brain gi area asi cocaine chinga kanda activate tawba area ga mane haibasi aikoida study kayana haiba wafamni maramasina miyoi kayana sex addict oiribani adubu aikoina khangdaba wafamdi asengbadadi sex tagi henna sex ki maramda khanba amadi sex tawdringai gi mangda aikoida fawba excitement na henna addictive oi haibasini. Fact number 5. Ovulating tawba matamda nupisingna alpha nupasingbu pami tha khudingi nupisingda pung 12 dagi pung 94 gi oiba ovulating window amamam lai matam asida makhoi yamna fertile oi haibadi makoina pregnant oibagi chang yamna henna wangi maram asina nupi amadi nupa animak henna horny oi nupa oibasingdi matam asida nupigi manam tatabada masana ikhang khangdabida nupi aduda attract tawki adubu matam asida nupisingdi alpha males henna pamai maramdi asiguma nupasing asi nupa yamna thoi amadi makhoigi spermsu yamna fertile oi. Fact number 6. Movies na nupa nupigi maribu henna fagadali. Luhongbada tawkiba ikui daba research amana tai madudi relationship ta best tawba cinema couple singna yenglabadi makoigi marakta breakup tawbagi chance yamna nemi cinema da hero heroine gi marakta leiba feeling aduga chap manaba feeling cinema adubu yengliba couple sing da sufawi emotion scene ama natraga romantic scene amabu yengminarabadi nupa nupigi marakta leiramba bonding adu amuka henna strong oiragi. Fact number 7. Arouse oibana nabagi changbu hanthali. Miyoibana arouse haibadi ithak haurakpa matamda anaba khangbagi chang asi 35% dagi 40% fawba hengalagi aduga nupidadi orgasm phangba matamda makoina anaba khangba ngambagi chang asi 100% dagi henba fawba yawi. Masigi maramdi orgasm phangba matamda aikoigi atopa hormone amadi chemical singi marakta serotonin hairiba asi release tawrai masina aikoida nungaiba phawonbagi mathakta painkiller amagumna act tawrai. Fact number 8. Aikoina aikoiga jin manabaga luhongi.
Miyoy ayambana makoiga manaba DNA yauba miyoishinga luhongi wafam asi hek tabada thajadaba wafam amani adubu miyoy ayambana makoigi facial features ka manaba miyoisingdana henna attract oi aikoigi genetical line bu makha tana sandokpada masigumba miyoisingsina best oi maramdi makoi asi aikoiga pura opposite su oide amadi aikoiga su pura manade. Fact number 9. Birth control pill na nupisinggi sexual preference hongali. Nupisingna birth control la lairabadi ovulation hanthagibana maram oiduna makoina nupa thokpa nupa pambagi mahutta makoibu henna care tawbiba nupa bu pamagi maramdi matam asida makoida ovulation torakte aduna fertile su oide aduna matam asida makoibu pregnant ohenba ngamgadaba alpha male su pamakte. Fact number 10. Sex ki maramda wari sanabana sex pu henna nungahali. Sex ki maramda wari sanabada comfortable oiba couple singna makoigi sex life pu henna enjoy tawi amadi nungaiba punsi ama hingi. Maram asina sex expert kayana aikoigi hek mathangda kwaidagi effective oiba si sex toy sing asina oi haina hairibani.